Good morning mayam ngasidi Emoinu neko aduna mayam happy Emoinu ado ayukse nga akhoi sidadi Shillong dadi nungsa ngallebako ado hujik nungsa thoe pung 8 makhai mung tareba aisu duty chapagi loisanaba na tana hogalaga like du kai ka loin thadokpa loire ado mayam ngasise Emoinu numitne mayam su khangbiramani ado aisu sida sum ai khitang katke tawbanebako ithanda leibanina ado sum nungaitabagi sum henjang napi gumba nawa pen khara katke tawbane ado horen ai duty chatoi toinebako hoje ado horen halakanda ai henjang napi khara su lairake toinebako yongsa kumbado ado dum ai ngasi dim video sem matek matek semake tawbane sum memory oi haunabako adi ai hoje duty chatpa tho ani aduga horen halakpada adum pochai leiba nga kai ka leiba dusu dum matek matek hapage mayam ai duty mafamdagi halebako nga leibamda changi halakpa kanduda nga je grass cup ngakta nga sidagi oina adum ama khangrage कौवा ज़्यादा है 150 कौवा कितना 100 कैसे है ये गाजर? कैसे हलवा गाजर 120 ये दूसरा ये वाला कितना? हलवा गाजर 220 कौन आधा केजी दे दो कितना किलो? क्या बात ओ इले लो मैम इदो हलेबको हलकपा इरु हाना लुथोरे इंगबनिनाने होरेन कनो तौग्रादि नुंगाइते इरुजबा तल्लनेना लुथोरे हाना अदुगा नसागी पोचै लेरकपगैदो योंचाकने अदै हिंजांग नापी सेम कोमलागुंबा खरासु लेरेबको अदुम अदुदो हुजिकपुदि ngalli ha lerakana numi tarakana semdoineba lai kaika katnaba adu yongsak to yam tang haba yongsak ahum duda lupa chama mukneba ai ulake yongsak se khutang amna haba yumdadi khara hongamma lupa chama gine haba sida khojo yam phajadaus dusu lai katke na dum lai lupa chama gi yongsak adagi shem komla adagi kai ka su khar le horan dum shem kan do ulage sina kano ne ngane dadi ai thaba kai ka su khra dum loisandige aduga horan lai pot shem kan do charage mo mayam ado aina saidagi pot shem muine ba ado pot shem do loire bako hoje ado ai lai khuramna ba kai ka ready tawrine ba hadi kana tawraga pochai do sema loirabanina ado numisu ta sale adudi ai hoje lai khuramge tawine bako ado ulage aina semba pot khaido mai do ai di mai do smile na hore bako aduga leire dup kai ka ready da thamme sum yum nattabanina pangna sana ba dum tawre ngasi nomagi mai monogidi kattaba yadaba khara dum aina ready tawbanida hujik du kai ka chu khalage aduga katna tawra
ꯈꯔꯝꯕ ꯂꯣꯏꯔꯕꯅꯤꯅ ꯁꯤꯒꯩꯁꯦ ꯂꯧꯊꯣꯛꯑꯒꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥꯁꯦ ꯑꯗꯨꯒ ꯍꯩ ꯀꯩꯀꯥꯁꯤꯗꯪ ꯀꯠꯂꯒꯦ ꯑꯗꯨꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯟꯖꯥꯡ ꯅꯥꯄꯤꯈꯩꯁꯦ ꯁꯦꯝꯃꯒ ꯑꯩ ꯉꯥ ꯀꯩꯀꯥꯁꯦ ꯊꯣꯡꯅꯕ ꯁꯦꯝꯃꯨꯈꯤꯒꯦ ꯏꯊꯟꯗ ꯂꯩꯔꯕꯅꯤꯅ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯁꯦꯝꯖ ꯇꯥꯕꯅ ꯁꯦꯝꯕꯤꯅꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯥ ꯀꯩꯀꯥ ꯁꯦꯝꯈꯤꯒꯦ ꯁꯦꯝꯃꯀꯥꯟꯗ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯆꯦꯡꯁꯤꯁꯨ ꯂꯧꯊꯣꯛꯑꯒꯦ ꯆꯦꯡꯁꯤ ꯊꯣꯡꯈ꯭ꯔꯒꯦ ꯇꯧꯕ ꯑꯗꯨꯅ 150 ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯄꯤꯕꯅꯦ 150ꯗꯨꯅ ꯉꯥ ꯑꯅꯤꯅ ꯀꯤꯂꯣ 3 ꯇꯥꯕ ꯉꯥ ꯑꯅꯤꯅ ꯀꯤꯂꯣ 3 ꯇꯥꯕ ꯑꯗꯨꯁꯨ ꯉꯥ ꯐꯖꯔꯦ ꯃꯈꯥꯏ ꯇꯥꯕ ꯑꯃ ꯃꯈꯥꯏ ꯇꯥꯕ ꯑꯗꯨꯅ 150 ꯄꯤꯕ ꯉꯁꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯂꯨꯄꯥ 200 ꯄꯤꯌꯦ ꯆꯥꯎꯔꯒꯦ ꯑꯗꯨꯝ ꯑꯆꯧꯕꯅ ꯃꯃꯜ ꯍꯦꯜꯂꯦꯗ ꯊꯣꯏꯕꯤ ꯀꯩ ꯆꯥꯏꯗꯨꯕꯣ ꯀꯩꯅꯣ ꯃꯥ ꯆꯥꯏ ꯃ ꯌꯥꯝ ꯍꯥꯎ ꯆꯥꯏ ꯃꯒ ꯀꯩꯅꯣ ꯑꯃꯒ ꯑꯆꯥꯄꯣꯠ ꯃꯥꯏ ꯃꯨꯡꯗꯥꯟ ꯀꯩꯀꯩ ꯃꯈꯩ ꯑꯆꯥꯄꯣꯠ ꯀꯩꯅꯣ ꯇꯧꯏ ꯃꯨꯛꯗꯥꯟꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯃꯤꯅꯦ ꯄꯥꯝꯃꯦ ꯃꯨꯡꯗꯥꯟ ꯑꯁꯣꯏ ꯄꯥꯝꯃ ꯀꯩꯅꯣꯗꯤ ꯄꯥꯝꯃꯦ ꯀꯩꯅꯣꯒꯤ ꯏꯃꯣꯏꯅꯨ ꯏꯔꯥꯞꯄꯒ ꯇꯧꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦ ꯌꯨꯝꯗ ꯏꯆꯥꯊꯣꯏꯕꯤ ꯑꯗꯒꯤ ꯃꯃꯥ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯕꯥꯁꯨ ꯌꯥꯎꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯀꯥꯟꯗ ꯑꯗꯣ ꯃꯣꯏ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯩ ꯍꯦꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯊꯣꯡꯉꯛꯑꯒꯦ ꯑꯩꯒꯤ ꯍꯩꯖꯕꯤ ꯃꯑꯣꯡꯗꯅꯦꯕ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯑꯗꯣ ꯌꯥꯝꯗꯦ ꯉꯥꯁꯦ ꯑꯩ ꯏꯊꯟꯗ ꯆꯥꯗꯣꯏꯅꯤꯅ ꯈꯔ ꯑꯃ ꯊꯣꯡꯉꯅꯤ ꯈꯔ ꯑꯃ ꯉꯧꯔꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯊꯣꯡꯉꯛꯑꯒꯦ ꯇꯞ ꯇꯞꯅ ꯃꯇꯦꯛ ꯍꯥꯞꯄꯛꯑꯒꯦ
ꯃꯌꯥꯝ ꯑꯩ ꯂꯥꯏ ꯀꯠꯄꯗꯣ ꯂꯣꯏꯔꯦꯕꯀꯣ ꯂꯥꯏ ꯀꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯗꯣꯏꯅꯦꯕ ꯑꯗꯣ ꯏꯃꯣꯏꯅꯨꯁꯦ ꯏꯊꯟꯇ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯨꯝꯗ ꯑꯉꯥꯡꯈꯩ ꯑꯗꯒꯤ ꯃꯃꯥ ꯕꯕꯥ ꯍꯣꯏ ꯄꯨꯂꯞ ꯗꯗꯥ ꯍꯣꯏ ꯄꯨꯂꯞ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕꯅꯦ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯝ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯄꯥꯡꯅꯕ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯀꯠꯂꯦ ꯑꯗꯣ ꯍꯌꯦꯡ ꯃꯌꯥꯝ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝ ꯀꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯠꯄ ꯀꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯑꯗꯨꯝ ꯏꯃꯣꯏꯅꯨꯁꯦ ꯑꯗꯨꯝ ꯑꯆꯧꯕ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯑꯃꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯁꯨ ꯄꯥꯝꯖꯕꯒꯤ ꯇꯧꯕꯅꯦꯕ ꯑꯗꯨꯝ ꯂꯩꯕ ꯂꯩꯇꯕ ꯌꯥꯝꯅ ꯀꯠꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯀꯠꯆꯕꯅꯦ ꯑꯗꯨꯒ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯐꯕ ꯉꯥꯛꯇ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯩ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟ ꯑꯗꯒꯤ ꯁꯥꯎꯅꯔꯤꯕ ꯈꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯂꯣꯏꯅ ꯅꯤꯕꯤꯔꯝꯒꯅꯤꯀꯣ ꯂꯣꯏꯅ ꯌꯨꯝꯗ ꯏꯃꯣꯏꯅꯨ ꯇꯧꯅꯕꯅꯤꯅ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯗ ꯄꯤꯛꯇꯛꯅ ꯇꯧꯔꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯊꯟꯗ ꯇꯧꯕꯁꯦ ꯌꯨꯝꯗ ꯃꯌꯥꯝ ꯌꯥ ꯇꯧꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯏꯊꯟꯗ ꯂꯩꯔꯕꯅꯤꯅ ꯇꯧꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔꯒ ꯂꯩꯒꯦꯅ ꯑꯩ ꯏꯊꯟꯗ ꯑꯗꯨم ꯂꯩꯔꯕꯅꯤ나 ꯑꯗꯣ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯁꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯏꯆꯥꯊꯣꯏꯕꯤꯁꯨ ꯃꯤꯁ ꯇꯧꯋꯦꯀꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤ ꯃꯌꯥꯝ ꯂꯣꯏꯅ ꯃꯤꯁ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯏꯊꯟꯗ ꯅꯝꯕꯅꯤꯅꯅꯦ ꯑꯩꯅ ꯃꯇꯦꯛ ꯁꯨꯝ ꯑꯉꯝꯕ ꯈꯔꯗꯣ ꯅꯝꯕꯅꯦꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯃꯊꯪꯗꯁꯨ ꯅꯝꯖꯔꯛꯀꯦ ꯍꯥꯏꯗꯤ ꯀꯩꯀꯩ ꯁꯨꯝ ꯁꯦꯝꯕ ꯌꯥꯕ ꯁꯨꯝ ꯌꯦꯡꯉꯒꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯊꯕꯛ ꯏꯟꯈꯥꯡ ꯉꯁꯥꯏ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯏꯊꯟꯗ ꯇꯧꯕꯅꯤꯅ ꯑꯝꯇ ꯂꯣꯏꯁꯟꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯗꯨ ꯂꯣꯏꯁꯜꯂꯅꯤ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦ ꯇꯨꯝ ꯍꯧꯒꯠꯄꯒ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯐꯖꯅ ꯅꯝꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯁꯨꯝ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ